अहानबदा मरोइबा पाउ पिजरी मिनिस्ट्री टीम अमना ICP मोरेगी अवार पासिंग यंगसिनख्रे ऑफिशियल सिंग ओइबा मिफम पांगथोखरे उचरा सिंह थाबदा थादरिबा सेंफम असिगुमना उमंग कोकथोकपा थिंगबदसु थादरबदे महौसागे खल काहेंदना थंबदा हेना मतेंग ओइगदरा हाइबसी अचौबा वहंग ओइरकले कंगला फूड लमजिंग ग्रुप के यूनिट अमा ओइखिबगा लोइनेना ngasiदagi थबक हौख्रे अमदे कंगलैपाक न्यूज तेंबांग लुप की थोमी सिंगना जेनेम्स के ऑर्थो वार्ता लायंगदुना लेरिबा लांगोइजम रंजोइदा सेलगे तेंबांग पीख्रे खुरुमजरे टाइम्स ऑफ मणिपुर न्यूज यंगबिरिबा सिंगबु खमनथेम जनता ताराम नोक्सरे हजिक म्याम द पाउ छंदोंना पिजरे ngasi numidang wairam border town moreda government of india gi makhada leiba tongan tongan ba ministry team sh partik mathur deputy secretary bm ministry of external affairs ramandeep singh deputy secretary mort md nasim khan deputy secretary ministry of home affairs sibdas ghosh immigration officer alok ray chaudhary senior technical director nic amadi kuntaruk suba sector assam rifles ki brigadier sunil shoron Tenopal gi SP TH Bikramjit yauna tongan tongan ba government department sing gi official kya magaloinena more da leiriba integrated check post ICP asida mathau tawriba tongan tongan ba department sing gi mafam sing koina satuna yengsin khre ngasi yengsin khiba asi maroina Imphal Mandle bus service asina hogdringai gi mangoinena ICP asida mathau tawgudoriba staff sing amadi anouba ahenba computer yauna atai equipment sing hapchin ba amadi maroina manpower hengat hanabagi matangda amadi custom department sing yauna immigration officer sing na tawriba passport data entry internet amadi data system su yengshin ke tungda ICP conference hall da mari lenaba government department kya galoinena mifamama numidang pung nipan fawba pangthoke mifamaduda maroina khanakibada Imphal Mandle bus service asina hogdringe mangoinena hanana ICP asida paikhatkadaba thabak singi matangda hojik leiriba immigration asige counter sing saruk ahum thokna hengat hanba bus service asina mathau torpa matamda ahenba security sing piba hojik leiriba IP phone video calling ani asidage saruk ama hapchinduna saruk ahum thokna hengat pa yauna atai atopa wafum kaya amasu mifamaduda khanakhe Lengak asigi lusing purel oiriba en biren yauna usara kya thakrabasu makhong sombiduna ising saibina ba kana leitabana thakiba usara sing hingadra haiba tambangamdri usara sing thabada thadariba senpham asigumna u yanthatpa thingmedasu thadarabadi mahausage khal kahendana thamna bahonabada hena mai paklagadra haibasi asobo wahang ama oirakli hiramasida akhanaba paudam ama Malemgi leimaida amadi nuksit ki koyonggi makha thangba sarukta tapna saba hengalakpa asibu global warming haina khangnari global warming asi climate change ki saruk amani malembu yomsiliba nuksit ki koyomda yauriba carbon dioxide methane water vapor na chingba gasing asina greenhouse effect thokhanduna numittagi lakpa maisagi chang kharamakai phajanduna miyoiba yauna adopa thawai panba jivasingna leibada nungaiba mafam ama oihalibani masina mahusa lairembigi asengba khusemni amadi Malem asida hingliba jiva singna laibada changdraba yadraba thawongni adubu ngasidi miyoibagi thabak thorom kayana malem asida tapna sabagi chang hengalakpagi thawong global warming thoknabagi achawba maram ama oili global warming thokhanbagi achawba maram asi ozone gi layer patharakpa paktakna umang kok thokba lambida cheliba gari sing yauna achawba Kolkarkhana singdagi thadorokpa hu chelaba gas singna oiri tangna thokpa oirabasu numitki akoibada malemna chatpagi lambi orbit ta ahongba lakpa asisu global warming thokhanabagi maram amani masagi oina saba hengalakpa plus madaida akoigi akoibagi khanje mangsalakpa haitare ko yum kungsalakpa adagi roofing lakpa yum mayamsigi makta congested oina congested urbanization je sina sumasida amuhena mateng pange sagalanbasida Factory industry amasung lambida cheliba gari singdagi thadorokpa sulfur dioxide carbon monoxide nitrogen dioxide amadi atopa hu chelab gas sing asina nungsita tinkraba matung greenhouse effect thohaliba greenhouse gas carbon dioxide methane water vapor
nitrous oxide ki chang asi haingai leitana hengathalli masigi mathakta hena maru oiribadi umang paktakna kokthokpa asina nungsit ki kuyomda yauriba carbon dioxide ki chang asi ka hena hengathalli amaromda refrigerator fire suppression amasung foam insulation singda sijanariba chemical singda ki thadorokpa chlorofluorocarbon CFC hairiba chemical compound asina stratosphere hairiba nungsit ki lairol asida lairiba ozone layer asi ka hena patha lakli masina numittagi lakpa maisagi chang ka hena changsilaktuna malemda sabagi chang wanghanduna amukka hena global warming da mateng pangsilli पृथ्वी से कोई कई दौर कदे के ना तुम पाखत पर पोए तुम खंसा सार का कदो युहार हार कतरा नुसी छिला कतरा कदौर कदे के से हाई पे वखन से नुंगाई बम दिखंग दे कोई Intergovernmental Panel on Climate Change IPCC na kumja lising ani tara humdoi da piva report amagi matung inna kumja lising amwa chanipan marifudagi lising ani tara nthoi fawda malemgi average surface temperature asi degree Celsius daspik mapal hengakhi amadi kumja lising ani kuntra fawda average surface temperature asi degree Celsius ani hengalakani haina report asi da piri aduga kumja lising ani cham fawgi manungda malemda sabagi chang asi degree Celsius ahumdagi mari fawba hengalakpa yai haina panari अद मयाम से अखोन खंगदबनी डायरेक्टली और इनडायरेक्टली मसी अमगा मतेंग पांगलदना प्रकृति मसाई कोन हिंगिबनी अखोजे साखोले हाइबे मियोइबसे प्रकृति दे नाथुक सुंगाय यादे कोई प्रकृति की मसाई कोन हिंगिबनी हाइबसी खंगदबनी अदुना अखोइने प्रकृति बु मिराइबसी यारोय अदुबा अखोइसी प्रकृति की ngसाई कनोसी खंगदबदगी अखोइने कइदोगे प्रकृति काइहोबिरोरे अदु ngसाई उवा यांथरले थाबी हाइनेबिदि लेतबा उयाने यांथरबगुंबा पुनमक्सने मरम होंग इबनी अरे एनवायरमेंटल पोल्यूशन तो नुक्सिन नुक्सा मोसल हाइबको पुनमक्सने मरम ओरना ngasidi कइदोगे लेबे यादबा माले पृथ्वी और कदौरे हाइबि किनबम फाउरि हाइबा साबा hengalakpa asina Arctic amasung Antarctic circle da leiriba unsing asi ka hena sogdoktuna samudragi ising imai asi hengalaktuna jiva singi laifam kaya mangsilakle masina maram oiraga pambi amasung sagi makhalgi chada nimfudi mutkhiba yabagi akiba leiri asava khangma ngamdaba asonba jiva sing mangsilaktuna chinjaki paringda akaiba thokalaknabagi maramsu oiri global warming na maram oiduna evaporation rate wangkhalakpadagi cloud formation hengalaktuna khanghaudana nong chubagi chang hengalakpa atenba matamda intensity yamna wangba nong chuwa amadi nong chugadaba matamda marang kaina churaktaba kaya asi aikhoina mayoknari masida sunatna saba hengalakpana makhal makha kayagi laina throknabagi achawa machak ama oihelli हाइरिबा अखोइगी ग्लोबल वार्मिंग अमदि क्लाइमेट चेंज की हाइरिबा फेनोमेनन मैम सिंग गेंगा कांदा अखोइने क्लाइमेट साइंस एना अखोइगी क्लाइमेट चेंज की मतुंगिना साइंस फैक्ट फाइंडिंग साइंस मैम सी बेस तरो कांदा अखोइ मणिपुर गिसु मसी स्टडी तोबा फनामना खुमांग चौसली कोई हिमालय रेंज द चिंगी अखोइ मणिपुर से हिमालय रेंज द सिंगबलोना अखोइ अखंग अहि सिंग हाइ तारे नेशनल लेवल लेबा अखंग अहि इंस्टीट्यूशन मैम अमदि अखोइ मणिपुर लोकल कॉन्टेक्स्ट लेजरीबा अखोइ मणिपुर यूनिवर्सिटी की सेंट्रल यूनिवर्सिटी NIT MIT लेरी मैम सिंग सी अखंग अहि सिंग अमदि लाइन डिपार्टमेंट की नोडल ऑफिसर सिंग लोने अखोइ vulnerability assessment on climate change अखोइ ऑलरेडी तोबो लोइजरे लोर मतुंग अखोइ करम सेक्टर दा करम सेक्शन दा अमदि करम एरिया दा ख्वादिगी क्लाइमेट चेंज ने हेना सोहलिबगे अमदि सोहलकदगे हाबिजे अखोइ मसिगी assessment से लोरगा अखोइ पुथोको लोइजरे हजि विलेज लेवल दा स्टेज assessment तोबो होरे तारे Global warming dagi ngak thoknaba United Nations na kumja lising ama champal humdrani thoida World Environment Day haudokhi amadi ahanba oina kumja lising ama champal humdra marigi June gi tarik manga da Only One Earth haiba theme da World Environment Day gi palan thoram pangthokhe chahi asigi oina su air pollution haiba theme da World Environment Day ngasi paksana pangthoknari Global warming na piriba chaitheng asi yenglaga main culprit oiriba carbon dioxide gas ki chang hanta hanaba aikhoina umang kokthokpa thingba amadi paksana umang semgatpagi tangai fadaba lei achauwa kol karkhana amadi gari singdagi thadorokpa hu chelaba maikhu singa sisu hantahanba tai loinana chakhat thaurangi mingda akoibagi khalda sokhalliba thabak thoram singasi yengsinba su darkar oiri masigi matangda sarkargi achetpa policy program paikhatba tangai fade adubu henamaru oiribadi World Environment Day amadi Ban Mahasab numita uchara lising tharaga global warming dagi ngak thokpa ngamga tawribra haibasini thakriba using adu hinglibra karam tawri haibadi nongmata ningsing ludabadawna tawri World Environment Day haiba leitana aikhoina
matam pumbada u thabagi hainabi amadi thakriba u pambi adu yengsinbagi hainabi thamba tai numit asibu harau kumai onthoktuna social media tv amadi paucheda photo thagat na sak udnabagi namak palan thoram pangthokpadi a thothokloi miam puna bhabta hanbagi matam oire hojik khake ngaiha khake wakhanda thabak tobunadi tungi haurakliba mirol singda pap langsin boina thokani maramuduna aikhoi puna makna isa isa gi tawdaba yadraba ithaudangni khanna aikhoi puna makna amatta oina thongna lingjel puthokuna punna thabak tawminabagi matam adu khoi yaure punna thabak pangthokmina rasi haiba wafam se thamjari camera person Gobind Galoine na paudamjari ba Kumantem Gentle Times of Manipur Imphal Nambol Foijing Makhalekai da leiba Kangla Foods Lamjing ba group ki unit ama oikhiba galoine na matam khara semjin sajan bagi thabak chathabana maram oidina lep lurabasu ngasidagi amuk hana thabak hauragani Kangla Foods ki production manager T Anand Kumar na hana Kangla gi food product asi hana dagi item kontrarom lei masigi mathakta asathau sakhau sempak amadi sakhau gi tongan ba product sing miam da fanghana ba thorang leire mapalam dagi lakpa miyai singna sakhau asi yamna pamba oiri masimagna chahau dagi puthokpa yaba asatak sing lamjingba group ki mateng dagi mai pakna puthokpa ngamgani haibagi thajaba lei haikhi lamjingba group na ngasi mak yamna nungairaba June gi tang taruk 2019 gi nungairaba sagol segi pungpham masida thungsoi soidana ngasidagi akhoi production puthokpa haunana bagi sem saba loijare Imphal East ki Haingang Kendra gi manung sanba kontha khabam dage langoijam nausana laisabi amani haiba kauthoktuna asonbi mama amadi satpa ngamdraba mabungi honabada awaba oire haibagi punsi wari asigi matangda Tom TV na pau oina sandokhraba matung ngasi Kanglaipak News tengbang lupki thongmi singna angamba sel khainaduna lup asigi publicity secretary Rose Maibamna Jenims ki ortho warta layangduna leiriba langoijam ranjoida sel ge tengbang khusina khre sida wana taraba ko ai kibik po akogi kadai de kari soi kidagena khitang awaba ko labda makta koi Tom TV na akogi awaba lamda sida wana taraba singbo akogi pothok piduna ko miam de minna kong singan biduna sigumna ko na mateng pamangam jabani masigi damakta su ko Tom TV bo Kanglaipak News tengbang lup ke mai kai dagi thagat ba phundo chari thank you Kanglaipak News tengbang lup na aigi damakta mateng pangbirang base aina thagat chari Ngarang malem gi tongan ba mafam singda pangthokna bagong ngasisu Lamjingba Motors Private Limited na sinduna ngasi Langol da leiba Assembly of God School amadi Imphal gi Khumalampak da leiba ISBT da World Environment Day gi thorom pangthokre thorom adu gi suruk ama oina Assembly of God School gi campus ta usara kya thaki amadi ISBT dana Transport Department ga khusamnaduna gari singi emission test amadi vehicle fitness test sathaki thorom adu ga mari lenana Lamjingba Motors Private Limited ki HR and Prasantana Hojik malem gi miyam na thingnariba pollution amasung ainga sagi khal asi kaihandana thamnabagi pandamda thorom asi pangthokpani haiki environment yamna chawa impact ama pirabanina climatic condition jida adugi damak akoina u cha khar thajaraba matungda kitang climatic chi kitang change ama lakna ba amadi miyoibagi akoigi samaj ki yaifana bagi damakta plan je thajagena akoi honajabani E-rickshaw na economy fagathanba amadi environmental pollution handhanbada achoba mateng oigani haibagi pandamda miyam gi apamba matungina Kwakta da e-rickshaw launch tawbani haina Kwakta Municipal Council gi chairperson MD Meheruddin na phongdokre Kwakta maikaida hanba Kwakta Municipal Council gi tengbang galoina All Manipur Maitai and Maitai Pangal e-rickshaw cooperative society amadi Radiant e-ride ka khusamnaduna ngasi Kwakta da pangthokiba e-rickshaw launch tawbagi thoramda mahakna makha taraduna Hojik pollution gi wafum kana lakpa environment kana ba miyam gi economy oiba yenglaga Kwakta Municipal Council amadi Moirang Municipal Council ga khanaraba matungda thorangsi hogdokpani diesel auto amadadi miyoi mari manga tongdrabadi satchiyade adubu e-rickshaw dadi mi amakhak tonglagasu apamba mafamda yobu yargani masina miyamda hena kanaba piragani Kwakta Municipal Council ge area dagi horaga Moirang Kendra gi mafam sing thungna e-rickshaw service asina service tawbagi route oigani ngasidagi e-rickshaw kun service haure masida miyamnasu cooperation PBO haiki matamsigi akoi waraga pollution ju khara break down oiba chuthok thok taba adugumba pot oiba si thiba matamda e-rickshaw asina oire municipal council na mateng pangaga akoi society sina e-rickshaw hajik 20 gumba akoi launch ta ngasi si tawre haina ai miyam to declare tawder sini thoram aduda saruk yakiba Radiant e-ride ki sales manager L Jibanna Radiant Group ki masa oiriba e-ride na hokiba March thadage
Green Manipur haiba campaign ama haudokhibagi saruk amoina Kwakta Municipal Council na nominate torokpa beneficiary tarada 0% down payment yauna thorangsi paikhatpani masina lamdam sigi miyamda kanaba pibada natana air pollution hanthanbada mateng oigani haiki Gubna haudokseba Green Manipur campaign se sauya biu koi pollution free state ama ohensi dagi laiba gaising sigi benefits lobiu Saliva tha sigi amada ibudau thangjing haraubungda lamdam asigi film ga mari lena ba miyoisingna rongmai phurup ke nat ke oiba jagoi utpada phurup asigi phizo lana sisinai amadi miyamda lana uhana ba honare hairup pasida jagoi kanglup aduna kanagumba phurup amabu thawi usitana tawkibana te haina Manipur ge actress Biju Ningombam na hairakle ngasi Manipur Press Club ta pangthokiba pawgi mifam amada Biju na makha taraduna jagoi adu miyoi tara nipana punchinduna lamdam asida leiriba kana leijadraba angang singidamak mateng pangna ba jagoi thogal tawkibani Maduda sizinakhiba pijet adu aranba mongda sizinai haibadu makoisu yazai makhatana kanagumba furup amagi jagoi isai utpada mari leneba singa tanajage haike koina tola taraba kanamta leitraba orphan home or oles home adugumbada koise mateng pange haibagi thauna adu loina na koina group ase koi group tarani panna saba group ama semjaraga koina jagoi se sajaki bani adugu mayamna sidai sida si adugi culture tugai mi tradition tugai adu haiba khotpa adu mayam do koi isana hoi isana yazare khangdabadagi koina nupina set kadaba fi nupana inba adumba misunderstanding akoida khangawdabagi koina ozagunu fazana hangza hawdabagi asoibado akoi isana accept tawjare adu mayam da haijaning basi huji huji akoida henna akoida da hoi su yaubiri Rongmai Students Organization Manipur moga so akoi bari su sanajare sidai sida Kaishu hujikti wasisu loinarabani mayamna henna haidi fattabaromda sandokpibagi mahutta aikhoibu support tawbiyo khoina soigibdo khoi isana yazare ngakpi matungda amu hanna soigadaba lakadaba bumnamakto akhoi isana ngaktokjarage matungda so amana tawjararoi miyoiba ama oibni soiba haibisi ti soiroi haibdi ngamdabnina soire haibda phare soibdo si soire haibdo hanlamansin takpi tambiramnina asisida lekhoina kopi kharamni aduna asisida karimta issue hujik tigi hona aikoina first complaint oibnina loiba su aikoina losin akoi table da loisimni adu isi issue se hujik ti makha tan chathabi runu haibse aikoina truth media da appeal tawning mani and then viral chaliba video du su social media da oigra natraga print media da oigra kari da oigra adu thoriba video su delete tawbi natrabdi kinogi akoigi future gi lakadori ka artist ingi adu da trailing troll tawraga leido wigi question amusu lai Amaromda hairiba jagoi kanglup asina Jilalen Kabob lakai da leiba Manipur Mahila Kalyan Samiti da chana thaknaba polam singi mateng khusina krai panbayai ibudau thangjing haraubada jagoi khutek tamlakhiba adu kana lejadraba singda mateng pangnag widama pangthokibani Nakalamaromda ngasi Rongmai Students Organization Manipur Rongmai Naga People Organization Rongmai Naga Council amadi lamdam asigi film fraternity gi mihut sing yawba mifam ama Rongmai Students Organization Manipur gi office ta pangthokre mifam aduna tha asigi amada film gi artist singna moirang lai harau famda kaboi jati gi dress code ngaktana jagoi saki badu gi matangda kumna khanake mifam aduna matung tarakpada jati khudimak ki dress code ngakna chatnaba lepna khibaga loinana artist singna chinga madi tamgi culture amadi tradition yokhana ba honaba soiki lan khiba adu ngakpi ba haina yanaba porakre loinana social media da thagat khiba jagoi adu miyamna delete tawbina basu appeal tarukle Handak Chief Minister N. Birena Lusingba BJP ge chungsin balangak asina Directorate of Tribal Affairs and Health ki makhada ADC employees singi oiba pension cell ama hangdok lagani haiki bu wafum aduda All Tribal Rights Protection Forum Manipurna nungaiba phongdokre ngasi Imphal ge nagaram da leiba forum ge office ta pangthokiba pawmi singa unaba amada forum ge president Joseph Rongmaina lengakna nauna hangdokadoriba pension cell asina ADC employees singna mamangda thengnaram ba awaba singadu kokpangam lagani Lengak na miyam gi wakat matam sana tabiduna thabak to onthok na balokhalakpa khongthang ase thagatningai ne haiki yam sangna kuina pending leikhibani adubu all tribal rights protection forum Manipur along with all autonomous district council
Employees Retire Welfare Association ga sangsin bakanda fund leitaba or file pending leiramba mayam da su trace out of thoraga ngasidi implement over yare pension sales hang be yare haidana state cabinet na su approve tawkhre adege topa officials mayam na su media mayam na su cooperation PB bigi damakta ikai khumna jai loinana ngam khai leitana thagachare hojik pawngi marak thana ten ba brem tang lojari Hello. Hello. Pakhong ama chalake. Chalu ne. Chahi amagi plan tawge haradi. O phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba school du da dum changne na coaching to honba. Mama paga cha manana warak watembi ba. Gym, aerobic, dance, football thangta. Mamang da 12 exam gi topper su putokhraba. Khwaidagi chawba nanba khwaidagi phaba school. Last ba khong kari school no. Slopeland Public School khongjom chumabra. Chumme yam khangi ko. Yes, only Slopeland Public School khongjom. SN Girls Academy class 11 science tamnana bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarbak sukulai folam suna thamlaba laboratory sing sang naina weekly the monthly test pangthokli subject khuding mapan gi expert na counseling piri ngi mangal pibuga loinana fajaba moral character tambiduna lamdam sida nupi singi tha wakhal hanamgi pandam na linkaliba SN Girls Academy Sagolban NC Road Bijoy Govinda mamang lekai India ki top university singi marakta ama oiriba Assam Downtown University, Guwahati the Engineering, Management, Nursing, Pharmacy, Hotel Management, Paramedical the Ming Chanbining Basingna, Sitful Oidringai the Nasimak Lakpiduna Ming Chanbiyu. Admission Office, Assam Downtown University, Babupara, Bosemlerak, Imphal. Admission open. Admission open. Lagiba session 2019-20 की class 11 science तमिंग चन्ने बगी दमक International Modernized Academy इमा नोमेबुंग पुराना राजबाड़ी दे admission form थाजरे Mamang the subject toppers in Kutopung Namkraba Council of Higher Secondary Education Manipur the affiliate Tauba School ni direct admission की kudong chaba pijari Karason ma mahiroi sing Tauba School si dasang padagi awang ba thak pass tawon mangamli ba school ni International Modernized Academy इमा co-educational higher secondary school asina ahan bala ko de kudong chaba pijari akag na basik karakaptani hen ako pa marol kita magtanabiyo 7005-924-656 Bausen Jariba Managing Director International Modernized Academy IMA Nomoibung Purana Rajbari near Kushum Oil Pump Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyo economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chatnanabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chatnanabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari hena kupa marol ki damak contact tawbiyu aikhoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacaf.com Break matungda makhataba pau pijari Yaripokta leiba Singtam Foundation for Innovative Education asaba pata season aduna school gi recognition loramba ase laibak thibani mase matamadu ge council ge official amadi lenga ke official singa loktunarga chathavani haina Kangleipak Students Association maral sirakle ngasi nungthil KSA ge office ta pangthokiba pawgi mifam amada association asige general secretary Hemjit na haike council na piriba modified regulation for recognition of higher secondary school 2015 ge point number 4 clause D amadi
Sub clause 1 da yauriba school gi lam asi masagi mingda laigadabani haibadu violate tawre maramaduna athuba matamda school asigi recognition kakadabani thodok asida senariba school gi mioi singa loinana official khudimaki mathakta legal action lokhatkadabani haike loinana lamdam asida leiriba tongan ba bosem amade kosem gi makhada affiliate tawba school khudimak niyam chumna recognition tawkhibra haiba KSA na yengsinba horagani haina fongdokhe ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯗꯨ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯝꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯔꯦꯀꯣꯒꯅꯤꯁꯟ ꯆꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯀꯣꯒꯅꯤꯁꯟ ꯔꯨꯜꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯆꯨꯝꯅ ꯂꯩꯔꯒ ꯔꯦꯀꯣꯒꯅꯤꯁꯟ ꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯨꯞ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯒꯅꯤꯁꯟ ꯔꯨꯜꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯁꯨꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯕ ꯃꯇꯝꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨ ꯃꯦꯟꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯦꯀꯣꯒꯅꯤꯁꯟ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜꯅ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯕ ꯀꯦꯁꯤꯒꯤ ꯑꯐꯤꯟ ꯇꯧꯖꯔꯤ Handak kasarda pangthokiba Christian gi oiba thoram amada likhiba wari adu masagi punsi wari da yumpham oibani masida lamdam asigi miyamna nungaitaba leiragasu ngakpiyu haina Manipur gi saisakpi mandakini takhelambamna lamdam asigi miyamda haijakre ngasi Manipur Press Club ta pangthokiba paumi singa unaba amada mandakini na haike thokiba thodok adu gi damak ukal amadi Sanamahi Temple Board ki isilinau singnasu ngakpiyu haike aina lijakiba wari adu aigi punsigi oina thokiba thodok ama इचम चमना सेंगना थमोइदा केमता खंदना मैमना लाना खनगनी हाबसे केम खलुदना आई क्रिश्चियन की प्रोग्राम मफम सिदा इन लिजरमबनी अदो वारिसिबु ताबिरिबा इंबिरुबा इचिनाव सिंगी मरक्तगी थमोइ सोकपा यावरगदी मदुना हेना आइसु नुंगाइजदे अदो आई वारी पुंसिगी वारी अमा लिजबनी हेना खनबिरगा मैमना आइबु आई वारीदो कनो हाइदि वारीदो ताबिबा इचिनाव सिंगना आई वारीदो ताबिबा मैम सिंसिना ngakpiu Kumja lisingani tara truktage lamdam asida paikaliba railway project ki saruk ama oiriba Sarem Khulda tunnel semba sabagi thabak chatharakpana Sarem Khulgi akoibada tariba khunja singda kudong sadaba kya mayokna haliba adugi matangda ngasi Manipur Human Rights Commission ge acting chairperson Khaidem Manina lusingba mihut kangbu amana chatuna hakthengna yengchinkhre khongchat aduna Sarem Khulgi khunja singna nongmoda sangdraba yadraba isingi source ama oiramba Yembung Loki mafamasi construction site na konsin kibana maram oiraga thabak subge amor akai amadi chemical kaya ising aduda sentharak padage ising sijena ba yadana lairamba thengnake maduda project adu sengatpage chaithorokpa chemical yauba mathi makum singna khunja singna pothok potholamba lokpham yauna mafam kaya punjin kibadage mahi marong lokpa yadana lairambasu thengnake khongchat adu bulu singkiba Khaidem Manina hojik Sarem Khulgi khunja singna thengnariba awaba asi lenga ki mari lenaba loiseng sing maruina PhD agriculture horticulture amadi water resources department ga tanaduna paikhat payaba thabak sing paikhana ba honaragani haike visit asida ekhoin uriba awaba praja singna safar tawriba tawguduriba mayam se masi hakthengna urabanina nakal sarkar gi PhD gi agriculture department gi horticulture gi aduga loinana water resources department gi moigi representation natraga moigi report asi kaurerga report mayam si tarerga petitioner gi makai degi adu praja singi adumba mayam se moi kari haningi haibasi tarerga commission na sarkar gi maril naba authority da chapcha na tofam thokpa recommendation asi pinena ba honagani Sarem Khulgi khunja thiam ajitna khunja singna thengnariba awaba sing paungdambaga loinana mamang thakta mari lenaba authority da wakat kya pisin khrabasu thabak oina ngasi fawba lakhot piraktre haiki railway gi khoigi moigi tunnel hutpagi khoigi ising thadorakpa si phatte dana khoi mamang da khoigi department kya ma DC ko thara wari sanarabani ado mamang da yam free oin thadaramne ado DC ga yawra matung da moina moi reservoir saraga khoi ising je fataba thadaro roi fazana niyom chumna thadorane ado ngasi mayam ju ubirangani project lairibasi filter oiribra oidardu mayam ta yengbiyo ju mayam loi khangna watribada ai khoi si hoje khoi da mi oiba khoi di ising lairaga thae adu yum da loiba sa sandi akoina thangna ba ising mo phangtrabina khoi buji pukhi ising loi kangre aduna sa sandi ising thakko phangdabina sidagi chendaraga thalakpa ising thakpena huje khoi sa sanji laina puna khangdana dum sa san sijalakpa khochal mayam ju thengnare ba aduna masigi awabasi mari laina ba department na mieng changbiu haibasi haijaninge
2016 dagi hongna sarakliba North East Railway Tunnel asi hojik fawba loisindri asigi tunnel asidagi lakliba chemical amadi cement yauraba ising sina Tairen Pokpigi akoibada leiriba labuk sing phau thaba yadaba fibam da leire khungagi praja sing da hojik thaknaba ising phangdabagi awaba chauna mayok naringai marak sida sa sing sijilakpadagi hena awaba oire thodo asigi matang da mari leinaba authority sing da wakayarak hanna wakatpa laikrabasu hojik phawbagi oinadi karisu kanaba phangdana leiri paudom jariba Roshan ga loinana Hemchandra Sagol Sem Times of Manipur Tairen Pokpi Advanced safety features ki khudong sab kya yauraba sunutage lupa lakh ahum ga lising ahum khak piba new Alto car 800 ngasi chingmairong da leiba Eastern Motors Arena da honabi matung ina launch tawkhre loinana car makhan ase Eastern Motors ke outlet sing kaksing amadi Sisipur da su ngasidagi miyam da fangan ba hokre athuba matam da Visnupur Thaubal amadi Senapati da hangliba outlet sing da su fangalagani Lanai mioi amadi lenga ke thabak toriba sinmi sing na su sunatage lupa lising kuntra humdoi khak puthoklaga loan ge khuthang da su lawya han gadori yamna honglaba mamanda sumnatangi lakh ahumga lising ahum khak tang puthokpiraga masi lawbagi khudok chaba sing akoi bijari laiba akhoigi akhoigi customer sing akhoigi samaj se le akhoigi kaino mayam sibu not only gari sales taba service ki facility me amam piba outlet sing sida su akoi service ki facility me amam su pijari en birena lusingba sarkar asina Imphal khakta da state cabinet fambagi mahuta atai district headquarters sing da satuna cabinet mi fam pangthokpa amadi lamdam dugi miyam ga hakthengna unabagi sorok ama oina thasigi marida Ukhrul district headquarters da cabinet mi fam pangthokiba mafam adugi miyam ga unakiba amadi nongma ahing yarikiba adu Ukhrul da leiba praja singna chief minister gi thong adubu thagatpa phongdona rakhe Imphal East ki tongan ba mafam anida sakhangdaba singna bom thamjilamle Manipur Police Bomb Disposal Squad team na asoingam yaudana lawthoklaga pokhayan khre thogdok ase ngarang numidang pung 10 khra helakpa adwaida Porongpat Police Station gi manungsan ba khurai thodam laikai NRL Oil Pump manakta leiba special contractor Yungkham Dinesh sahi yankhai mari apokpa laikhidraba Waisaret kauba amagi yumgi thongal mayada grenade adu thamlamani hairi bom leire haiba pau hek phangbaga Porongpat Police Station amadi CID Bomb Disposal Squad team sanctionduna bom adu asoingam yaudana defuse tawke Thogdok amadana ngasi ayuk pung 8 lom tarakpa dwaida Hangang Police Station gi manungsan ba Mantri Pukri lamlongai da leiba press home ge sangfam maktada masakhang da basingna bom ama thamjilamle bom leire haibigi pau phangbaga Hangang Police Station gi police amadi CID Bomb Disposal Squad team sanctionduna bom adu lauthoklaba matungda asoingam yaudana pokhayan khre Thogdok asiga mari lenana Imphal East Police ke Additional SP Operation TH Krishna Tombi gi mityang makhada Imphal East Commando na Mantri Pukri Mercyland area da Paksana combing operation sathakre numidang wairam pung mari adwai dage manga khara helakpa adwai fawba sathakiba operation aduda punna yumthong samakun lom sangchangduna leiramba mioi sing masak khangdokpagi thabak sathake adumapu thoidokpa mifami pundi yaukide Development and Protection United Voluntary Organization Dipubo Nambol na sinduna handak CBSE Bosem amadi Kosem na lawba class 10 amasung 12 parikhada mark wang na fangduna mai palakraba mahiroi sing okre ngasi Nambol Bazar Community Hall da pangthokiba thoram aduda Bosem amadi Kosem na lawba parikhada chada humbudra amadi masigi mathakta fanglaklaba amadi CBSE na lawba parikhada sada marifu amasung mathakta fangduna pass toroklaba amadi subject topper sing Nambol area ge khul kunthra ge manung da leiba mahiroi sing da sel gi mana citation amadi asamba khudol pot sing piduna pungning thogatke district asige mathong ningthina tawriba paumi nipan da su lenyan phi amadi khudol pot sing piduna kai khumnaba utke All Community Development Organization Morena handak sahige ahumlak suba oina felicitation cum prize distribution ge thoram ama lup asigi conference hall da pangthokre mahiroi sing da asamba khudol piduna pungning thogatke Thoram aduda Tengnopal gi SPTH Bikramjit Singh Nipumdoi Suba Assam Rifles ke Major Rajiv SDO More I Dinesh Kumar Ekodom gi President RK Sanayama MCM gi President M Thoiba Tamil Sangam gi General Secretary KBS Manian ASP KH Robinson SDPO Binoy Songtham DSP Thomas Thoksom Gurkha Samaj gi President Durga Asarya amadi MMCM gi President MD Jalaluddin na athoiba mithunglen sing oina saruk yakhe
Thorom aduga mari lenana Major Rajib Kumar na sahi asigi HSLC exam da pass tawrakraba angang singbu pungning thogaladuna mairoi sing asina lamdam asigi afaba sakhatpa mai pakpa afaba purakpada honabagi tangai fadaba lai haiki ngarang nungthil pung mari taba matamda Jiribam district ke Chingdong Laikai da leiriba Jiribam municipal office ki solid waste dump site asigi matangda kunja singgo iba mifamama El Radakanta Maira Club Chingdong Laikai ge ahal panagi chairman na mifam mapu oidana pangthokre mifam aduda solid waste dump site asina kunja singda piriba saitheng adu haktheng naba kunja singna pawdam ke mafung phana achumba chana kanglonda sathadraba dumping site asidagi thorokpa apu masa manamna kunja singda anayek thoale mafam sidagi paithorokpa hing amadi tilkang mayamna leikaida usop wasop tawba yadre mafam sida leiriba phata hodi apu masa mayam sabadagi yumda loiba sasan hui hongdong kya layong khangdana laikan abangamdana sire Hariba wakat kaya lakpadagi kunja singna Jiribamgi DC da memorandum pisinduna hariba waste disposal dump site asi mirakta thambiganu atopa mafamda hongdokpiyo haina wakatpa loinana ngasi kunja miyam punna chatuna DC da memorandum pisinba haina su miyamna mot amatta oina waripnaki karigumba athuba matamda thabak oina paikhalaktrabadi makha taba akanba khongjang sangsinba haina su waripnaki Paugi marakthana tenba bre amatanga longwinase Mahai Manipur da ahan moina UPSC MPSC na loba IAS IPS amadi MCS na chingba exam singi preparation khakta da yumpham oiba amadi hiram asida khang heiraba oja sing khakta na lamding lamtakpa institute ni mahai gi faculty sing asi UPSC exam gi experience leiraba masa masa gi subject ka mapung phana qualified oiraba oja sing Manipur dagi IAS IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandamni mahai na exam asiga mari leina ba course khuding ma quality leina affordable oiba fees ta fangali hotna janing ba thawai yaujaba mahiroi singidamak makhal kaya gi scholarship ki tengmangsu piri lengsin biraksi mahai Civil Services Institute Kwakathel Bazaar Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Imphal Center ma hangjere TV ma di phone gi konjel loinana nil khongum fam na tabangam da gi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic nga simak lensin directuna completely invisible water resistant ama di rechargeable oida ba digital hearing aid hapiu tabangam gi pangalwana ba dom gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall mobile number na 6000954159 प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग एम्ब्रॉयडरी हैंडलूम वीविंग डाइंग वापिंग टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथुक सगदौरी ट्रेनिंग सिंगसी याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.org रजिस्टर तौबियु अकोपा मरोल की दमक कॉल तौबियु 0385242741 नत्रगा 8118936684 नत्रगा 8794276615 ब्रेक के मतुंग दा मयाम बुताराम नोकचरे हजि मखा ताबा पाउदा वर्ल्ड एनवायरनमेंट डे गमरी लेना जिरीबाम म्युनिसिपल काउंसिल न सिंधुना जिरीबाम के मल्टी यूनिवर्सिटी कॉम्प्लेक्स बायोडायवर्सिटी पार्क अमदि निंगसिंखुलदा उसरा सिंह थाखे यारिपोक यूनिवर्सल कॉलेज तसु थौबाल फॉरेस्ट डिवीजन अमसुंग फॉरेस्ट रेंज अनिन सिंधुना विद एयर पॉल्यूशन हाइबा थीम दा थोरम असि पालन तौबगु लेना उसरा क्या थाखे
Nambol Municipal Council na sinduna Nambol Kaithel gi akoibada usara sing thake. Bishnupur Municipal Council na su Bishnupur District ke West Dumping Site Chairperson L Maniyaimana lusingduna usara kya thake. Laimopopam Public High School na su sinduna World Environment Day gi thorom pangthoki bagaloinena school gi campus ta usara sing thake. Ngarang Malem Sinba Thungna Pangthok na Kibagum Youth and Students Welfare Club Sabungkhok na su World Environment Day gi thorom pangthokre. Thorom maduda Telauchana Saijang Gram Panchayat ki Pradhan H Nimai Lai Committee gi Treasurer Sabungkhok Ward number 1 gi Member CH Manita Amadi Ward number 2 gi Member CH Roma Tombina athoiba mithunglen sing oina saruk yake. Thorom madu gi saruk ama oina Youth and Students Welfare Club ki akoibada miyamna usara kya thake. Amaromda Together We Can Beat Air Pollution haiba theme da Loktak Development Authority na sinduna Loktak Floating Hut Loktak Lake da World Environment Day thorom pangthokre. Thorom gi saruk ama oina Sandra Tourist Complex ke akoibadasu usara sing thake. Thorom maduda Manipur Pollution Control Board ki Chairman amadi Oinam Kendra gi MLA su oiriba L Radhakishore Singh, LDA gi Project Director L Bagaton Singh, Bishnupur District Jila Parishad ki Upa Adhyaksha N Dines, Thanga Part 2 gi Pradhan N Chandrana Thoromduda athoiba mithunglen sing oina saruk yake. Athoiba mithulengi oiba warol piraduna Oinam Kendra gi MLA L Radhakishorna Mausa amadi Malem haibasi leibagi aikoi leibani aduna Mausa gi khal ngak pa haibasi aikoi gi ithongni. Manipur gi District 13 tasu air pollution check tawnaba monitoring unit singsu hanglagani haike. Nasiri kitamos aibo amadi apun desibo leyumbani mahang yupi bani tapi bani sinari bani mahak leher aile bani haibase masiri yakai hamada yakai World Environment Day thoromga mari lenena Khunai V Keeper and Producers Company Limited na Imphal West District ki manung sanba Kamong Sanjabungda usara kya thakre. Company asigi Board of Directors Member amadi General Member kyasu thoromadu da saruk yake. Thoromadu gamari lenena company gi Chairman Dr. S Mangi Singh na khoi loibada asang aman hailei kya hauba changi. Aduna u kya tharagadi khoi loiraga khoi higi pothok kya pothokpada asobo mateng oigani. Prime Minister gi Lomi Singh ai double income oihengani haibadu khoi loiduna khoi hidagi income lakhanduna double income oibada mateng pangnaba environment kanbasu mathok tai haike. Organic oiba chemical fertilizer chemical pesticide senagum je adu orgadi akoina haing phangai pothok mayam jisu organic oina koi hakchang loi phani. Oinam Government High School dasu school asina senduna ngarang World Environment Day thorom pangthokre. Zone 4 Bishnupur ge ZEO Anti Kendrajit Singh, School ge Headmistress Nalini Devi, Deputy Inspector of Schools Zone 4 Bishnupur TH Ragumanina thoromaduda athoiba mithunglen sing oina saruk yake. Anti Kendrajit na phongdokibada silliba thoramsi hawalakliba mahiroi amadi angang singi wakhalda environment kanabagi maru hulibani. Mausa ge khal kandrabadi aikhoi hingba yaroi haike. Thoromgi saruk ama oina environment ki matangda khudaki oiba open quiz hangduna Paukum sumna piba singda selgi manasing PK. School gi campus ta usara kya su thake. World Environment Day thoromga mari lenena Loyola School Bishnupur dasu environment kanabage tonganba topic singda school sigi mahiroi singi oiba painting competition, debating competition, quiz competition, essay writing competition sing pangthoke. Makong mathang taraba singda manamathum su yenthoke. Thoromgi saruk ama oina school gi mahiroi singi tonganba team singna environment kansi haiba pandamda iva slogan thaba placard kya paiduna Bishnupur gi tongan ba khul singda rally sing susetke. School gi principal Cyprian Lobona rally singdu lamthake. School gi campus ta su usara makhal kya su thake. Ngarang World Environment Day thoromga mari lenena mafam kya da pangthokna khibagum Thobal district ke tongan ba mafam kya da su lenga ke amadi lanai lup kya na usara kya thana khre. Environment kan baluf ikal hairokna hairok haitupokpi maning laikai torban mapada makal kya gi usara sing thabagolena environment kan se haiba paujel puba cycle rally amasu Thobal jira gi upadhyaksha T nungsi amadi hairok PS ki OC Diachan sorok haibam na lamthaduna hairok khulgi akoibada chatke. Green Revolution Society Manipurna Sarangpat Nepra Company amadi lamdingi youth singa puna kusan maduna Nepra Company amadi lamdingi akoibada usara sing pakshana thake.
उथाबदुदा खंगाबोक केंद्र के MLA ओ सूर्यकुमार सु सरुक याखी अमरोमदा थौबाल कॉलेज थौबाल YK कॉलेज वांगजिंग दसु कॉलेज के ओजा सिंह अमदी माहिरोई सिंहना कॉलेज कैंपस मनुंगदा उसरा क्या थाखी फिदा थौबाल नसु खोंजोम खेब सिंह अमदी थौबाल कॉलेज कैंपस ता पुना उसरा चमंगारोम थाखी निमाइचान एंड काइना हाई स्कूल चेल्टी थौबाल न्यू आइडल स्कूल थौबाल साबुल तोंगबन सिंगबा स्कूल क्या दसु माहिरोई सिंह अमदी ओजा सिंहना उसरा क्या थाखी लोइनना सोशल सर्विस एंड वेलफेयर एसोसिएशन थौबाल वांग मताबनसु क्लब असिना कोनबा मफम सिंगदा उसरा क्या थाखी हौजिक अमुक सानबगी पाउ फंगबिगनी Tenta Kongbal Welfare Association Takwana Sinduna Me Tarani Twitigi Tim Kuntram Dina Saruk Yaduna Hokiva Tenta Kongbal Multiplex Ground Satariba Takwa Trophy Lisingani Taramapan Ginga Sisanakiba Hanba Matchta Wangoi Epsina KYC Tentabu Panjel Taruk Mangada Matiba Piki Aduga Anisuba Matchki Oina Ragu FC Tentana A Square Passoibu Panjel Taruk Mangada Matiba Piduna Semi Final Gidamak Sem Sakre Hayang quarter final match ta WFC Moirangkom Amadi G5 Hairokna Ahanba match ta Sanaragani Aduga Anisuba quarter final match ta na MYDA Mairen Kul Amadi Yada Kangsoy Bimapal Anina Sanagadori Veteran Sports Organization BSO Kongjom Circle na Sinduna Me Tang Amadagi Texum High School ki playground na Satharakpa Mangasuba VSO Trophy ki winner Texum Football Club TFC na oikre football tournament asige ngarang sanakiba final match ta TFC Texum na Bolero FC Singjamai Bamolekaibo Panjel ahumamada maithiba piduna tournament asige winner oibangam ke TFC gi goal singadu team asige jersey number 10 na minute kunmanga chatpada ama aduga jersey number 6 Suresh na minute nifutaret aduga minute yankhai chatpada ama puna goal ahum sen ke ngasige tournament loishinbagi thoramda YK College ki Associate Professor L Bondas RIMS ki Professor Dr. Y Nandabir amasung Manipur Government Polytechnic ki lecturer Soibam Tamfa Debina thoramgi athoiba mithung len sing oina saruk yakhe Sports and Youth Development Association Saida Thawal Athokpam na sinduna Megi Nipan dage Tim Tara Nipan na saruk yaduna Thawal Athokpam Makhalikai da leiba Saida Ground da Satharakiva Ahanba Saida Trophy 9S side under 17 men's football tournament ke Mapu OFA Pungdongbam na oikre Ngarang sanakiva final match da Endeavour FC Wangjing amadi OFA Pungdongbam anina apiba matamgi manungda goal amamam sanaduna draw oike penalty kick out ta OFA Pungdongbam na goal ahum marida thoiduna tournament asige mapu oibangam khibani Loishinbagi Thoramda Wangkem Kendra ke MLA ke Megasandra Khangabo Kendra ke MLA o Surja Kumar amadi Thawal Municipal Council ke Councillor ke Saruk Yaduna winner team da Lupa Lising Kuntra galoina trophy runners team da Lising Kun galoina trophy amadi best discipline team best player top scorer best goalkeeper amasung best defender da Selgi Mana Singh Khusina ke Amaramda World Environment Day Thoromga Mari lenana match hodringai mamangda MLA amadi player singna SYDA ground ge akoibada usara kya su thake Housing a sin until Fonky Bamani pre pauses in Gibarba Pomo Pune Minese. Kanglay Paki Maira BJP na losing ba Sarkar asigi Ministry tha asigi manungda reshuffle tauragani Chief Minister Sindok na bagi lalong sukan khalagli Center gi losing ba singnadi Biren gi damakta faigak faina lebli Khungang singda forest ki lam amam thamna ba thabak paikhatlagani Chief Minister Kangla Pau Manipur Pumsang Sanganba amasung lunanbana climate change purak pangamgani Chief Minister Mafam anida bom thamlambadagi police na laukhataga pokhai hankre Pata sizinaba oiramle KSA Wauzel Khulhongdok hongjin tawbagi chanavi semdokpagi tangai fadab leire Chief Minister Manipur Central Jail amasung Sajiwa Jail gi fibam Justice ahumna yangsinkre Mafam kayada Idul Fitr gi thoram pangthokna kre Kwakta e-rickshaw launch tawkre Pandam Kangla nongpok thong semgat na bakhan kre Kangla Fort Board su Kangla Board hai na ming on bada yana kre Kabui Fru ki visual amari jagoi lana uhan khiba musinga wakhal taminare RSOM lana uhan khiba du ngakpiu artist sing Asaba pata sijinuduna school recognition lokthoklamle KSA MRA authority na Sutar Singh career manghale Sanahal
अरोइबदा मरोइबा पाउमु कना फंगबिगनी मिनिस्ट्री टीम अमना आईसीपी मोरेगे अवार पासिंग यंगचिनख्रे ऑफिशियल सिंग ओइबा मिफम पांगथोखरे उचरा सिंह थाबद थादरिव सेनफम असिगुमना उमंग कोक्थोप थिंगबदसु थादरबदि मौसागे कल काहंदना थंबदा हेना मतेंग ओइगदरा हाइबसि अचोबो हंग ओइरकली कंगला फूड लमजिंग ग्रुप की यूनिट अमा ओइखिबगा लोइनेना ngasiदagi थबक हौख्रे अमदे कंगलीपाक न्यूज तेंबांग लूप की थोमी सिंगना जेनिम्स की ऑर्थो वार्ता लाइंगदुना लेरिबा लांगोइजम रंजोइदा सेलगे तेंबांग पीख्रे ngasi gi onadi matang sida manipuri paulo jare times of manipur news yang biri basing bamukana khrum jare